Ngasi pongkiba tongan-tonganba pausesing amadi social media da phangba pau khara update puduna lakjari ahanbada maruoiba pau. Assamgi lalolup ama oiba Alpha da Indian Army na aniruk suba oina drone attack Chathakhre. Bangladesh Air Force ki fighter jet ama kaikre. Meitei reporter sing unakiba Kuki sing Kuki militant singna Sengdokhnkhre. Air India ki flight AI-2744 long ka hena kanna subuna maram oiraga Mumbai da landing tawbada runway dagi hendokkhre. Ingalakliba nupi nupa kayana fijit pigai setuna sanai unaiduna jagoi sabagi thabak chathahalamba IB Tower Underground Hotel ama matam kaktana thingjinkre. Naga territory da sajiliba Kuki gisu kem sing loktrabadi Manipur tang tadaba phu mayuk nagane haina FMCC na pondokre. Kuki changba thingbagi khongjang chogotkani haina youth front na pongdorakre. Illegal immigrants sing problem loisindana census pangtoklabadi tungda simnaba kaya lakani haina arambai tengolna pongdokre. Jorachanpurda accident thokpada Kuki ani Sire PM da memorandum pisinduna akanba warning tokre. Majority laina lengak semba ngamdrabadi opposition da MLA kun khaktang piu lengak semge ngamdrabadi pham thadokke haina lokesorna pongna ngangkhre. Party ki khenaba lairabasu thamoidi lebaki dhamak amato oisi haina PM Narendra Modi na phongdokre. Haujik pau sandokna pijari Assamgi lalolup ama oiriba Alpha Aigi mathakta Indian Army na anirak suba oina drone attack Chathakhre asi anagi pau haujik phawbagi oina phangba leitri ningsingba yai tha asimaki mamangi chayolda Alpha Aigi mathakta Indian Army na drone attack chama yankai hena sijinaduna attack chathabada Alpha Aigi lusingba yauna militant kaya ama siba laikre. Yamna nuaitaba pau amada Bangladesh Air Force ki training aircraft F7 BGI khanghodana Mastol school mathakta tasilakpada mahairoi sing amadi pilot yauna miyoi 13 laikhidre hairi sathina sokpa yaubana asibagi masing hengalakba yana lairi hojikmaki oina thokriba thodo adu matau karamna thokibano haiba khangba ngamdri makhatana agency singna thijinba hokre. Meitei reporter ga unabada Santi Pami Lan Pamde haikiba Kuki sing social media da Kuki militant singna Sengdokhnkhre Sengdok warol aduda haikibada Santi Pami haiba adu Meitei ga Santi Pame haigadaba nate Kuki ga Santi oina hingminaba pami haigadabani hairakli makhatana reporter adu Meitei machani haibasu khanghodre hainasu thamlakli. Kochi degi Mumbai tamna pairakpa Air India ki flight AI-2744 nong ka hena kanna subana maram oiraga Mumbai da landing tawbada runway dagi hendokkhre. Laibak phobadagi flight da tonglakpa passengers sing amadi crew members sing asok apan amata yaholdre hairi. Makha tarakpa arambai tengol ki lusingprel koronganba khumangi update amada India pomba illegal immigrant na boat bank osilakpa khunda silakpagi kanna taunaragli aduga illegal immigrant singi epicenter oiriba aikhoina tuminna leire arubana mataida anaibana mayaida yamna marik chumna matam khonglegi puyada takpirami. Ireibak asigidamak lanpham kayada thauna fana lepkhibani adubu pumnamak aremba thabak leitaba mi oina ubire lanpham aduda thawai tharamaga athauba pukchel sengba itaw sing aduga laiminabana hena faramgani haina asumna nungaitana post tawrakli. Makha tarakpa arambai tengolgi lusingpurel koronganba khumangi apokpa koingamba khumanna asumna amuk post tawrakli. Aikhoigi yalomi khudingmakta haijaningbadi yalomi yamna maru oina naga ichin inausing wakhal munna tawbiyu Bharat ki awang nongpokta yalomi singi saktam kannaba honabada Meitei aikhoina makok oiri mangjil thari maramdi Meitei na ipa ipugi inat lining saktam manghandanaba yamna kanna honaduna lei masina aikhoigi achouba saktam kanbada achouba thodang oiri adubu madu khangjadaba yalomi ni haijaragasu aikhoi di achouba lining chatpani khanjariba ichin inaw singna khangbigadabadi aikoi Meiteina ipa ipugi lining hek thadoktuna Hindu lining pulap hek lokhiba numita Manipur da natana North East India da leiriba manaton namba
mamit khuba mioi kangluk amata masagi saktam ngaktuna hingduna leiba sungam ngamloi aduna aikoi yelongmi pumnamak wakhal tarasi aikoi masel chingthanaduna hanagadabagi matam natrabani aduna aikoi gi saktam kangadaba matam asida aikoi amana amada thajanadaba hunnaba kalaknaba matam hojik madugi matam natre hojik yelongmi aikoi hi ahoba tongminaba oina thoklabani matang asida singmi ichil inau singdagi wakhalon kaya phongdokhiba laikhrabani adubu yamna hainingmani matang asida tension jarage yaifare haina asomna post tawrali Hauzik Pauchi gi Pausing amuk sandhongna pijari Imphal gi MG Avenue da leiba IB Tower haina mingthonba asigi underground haina khangnaba hotel asida numidang nupa nupi kayana yu thakchillaga DJ tawramba thengnabadagi apunba Manipur gi imasing amadi Federation of Indigenous Peoples Democratic Movement Fidam gi thongmi singna thengnabadagi pharabu matung city police da nupi nupa khara sinakhre loinana hariba restaurant asi matam chupagi thingjille haina Fidam gi president Santa Meitei na phongdoragli Fidam gi president Wahengbam Santa Meitei na phongdokpada IB Tower gi makhada hangliba underground sport hotel asida ngarang numidang chada nimphuna nan Manipuri macha chada nifuna Meitei aduga atopa jati kharagi inkalakliba nupa macha amadi nupi macha sing mawong tadaba dress seduna sanai yunaiduna lairamba thengnaki makoina yu hairaga thakpa amadi DJ tawduna jagoi chaduna law khongduna lairamki makoi sing adugi manungda chatpa phawba ngamdaba miyoi kayasu yauramba thengnaki Fidamna lamdam asigi Mahi lining chatpa angang mangadagi tadana pokpa mama oibising mana piduna ikai khumnaba utpagi khongjang changsil lingai charak asida asumna mawong maril tadaba khunai asigi ijat chokningai oiba sanai yuneiduna jagoi saduna leramba asi yamna kanna yaningde mahangna makata na hai asigumba thawong mawong tadaba lamdam asigi ijat chokningai oiba thabak tawramliba hotel asi makata na ran tawba yararoi matam chupagi thingjalle haina su lauthoki ngarang gi thodok aduga mari leinana khurai thangjam lekai da leibi apunba Ima Manipur gi lusingbi ama oiribi laurengbam Sasirani na phongdokibada hotel asida chatharamliba thawong asi urubada yamna mong tadaba amadi phibam chadabada haibadu oire numidang thenglaba matam phawbada inkalaklibi macha masu sing free thadoktuna asumna hotel da chanai yunaibagi thabak chathariba asi tawhanningde mama mapa oiriba chingnasu numidangi matam thengjilaklabada macha sing kadai da chatkhravage haibadu thijinbagi thabak chathabiyu haina asumna appeal tawragle Naga-Kuki Paripuri lamgi area da Kuki militant singi sugi kem sajilibasi lokthoktrabadi Manipur da tang tadraba phibam ama mayok nagani Kuki militant singna chathariba su militant khudakta abogate tawgadabani haina Foothill Naga Coordinating Committee na Bharat ki Prime Minister Narendra Modi da memorandum pisinduna warning tawkhre Prime Minister da pisin kiba warning aduda yauribadi su agreement sign tawnariba KNO amadi UPF na yamna toina sugi ground rules sing violate tawduna criminal oiba amasung hingsa ki thawong kaya chathari masigi khudam haibabu hogiba chahi lisingani kulhumdoi dagi lisingani kunmanga fawbada Kuki su militant singna crime amasung hingsa ki thawong kaya chathari hairaduna militant sing asina miyam dagi nam haduna sel khaiba phuba chaiba kidnap tawba amadi khulsing mai thadokpagi thawong kaya chathaki su agreement asi hariba militant sing asida criminal gi thawong sing chathaba yanaba ayaba pibaga chap manare Nagagi Paripuri gi lamgi area da Kuki militant singi sugi kem sajilebasi Nagagi area singda hakthengnana nungsi chanana laiminariba asida akaiba pinabo honabani loinana constitutional order amasung national security da sauna akaiba pibani karigumba Nagagi area da asigumba kemsing hangdoknaba honaba haibasi Naga singda asawba pokhanba thawongni masina haugiba chahi lisingani kulumdoi me ahumdagi thoklakiba irang asigumba ama thowannabagi barton tawbaga oina thokani Kuki militant singna tawriba su agreement asi khudakta abogate tawgadabani loinana militant sing asina chathariba sugi ground rule violate tawriba asigi matangda independent inquiry tawgadabani German Road Tiger Road haina controversial oiba lambi sembagi thabak asi khudakta levangadabani loinana Nagagi Paripurigi oiba lamsing khopsilaga Kuki singi
separate administration propose tauba yaroi naga singi dignity land amadi safety statement tawdriba makhai maintain tawdriba makhai lamdam asida shanti purakloi hairi amoromda makhanda foothill naga singi koki singi mathakta chathariba matam kakdaba bangi khongjang asigi manungda paumi singa unaba amada makhan lan pamde shanti pami hariba kuki gi miyoi sing kuki khulai paiba singna namduna sengdokhnkhre hairi illegal immigrant ki lairiba problem asi hana losindana Manipur da census ki thabak pangthokpa tarabadi national security da singnaba kya lakpada natana masina electoral disturbance demographic amasung geopolitical issue kya thokani haina arambai tingol gi maikei digi phongdoragli arambai tingol na thadokpa chirol amada awang nongpok state taret ki manungda ama oiba ga loinana culture da inat khunba masagi fajabada thanba amadi phurup kya na punna khunda minariba Manipur da haujik yumthangnaba lebak Myanmar amasung Bangladesh tagi changlakpa illegal immigrants singna achoba crisis ama thokali ngasidi yumthangnana leiba lebak singdagi changlakpa immigrant singna lamdam asigi yelongmi purup singi masingdagi hengalakpagi phimam ama lakli maram asina lebak asigi safety amadi security gi loinana Manipur gi yellow purup singi yenglaga lairiba problem asi athuba matamda hana losinba mathau tare cherol asina makha taraduna Manipur da illegal immigrants sing problem asi anoba ama oidre ngasidi mitop sing asigi masing asuki matik yamsilaktuna state asigi leijaramba resource kaya leisilaktre masina infrastructure job opportunity kaya mangbata natana cultural amasung social balance da achoba singnaba ama oirakli citizen ama oibagi chapchaba document yaudaba illegal immigrant sing asi ngasidi electoral activity singda yaure masimak lebak asigi amadi state asigi democratic peoples ta hakthengnana singnaba amani hairi ponoma asigi matakta ngamkai chambal ningthina khabana Myanmar amsung Bangladesh ki anti social elements sing amadi terrorist organization sing state asida changlaktuna hingbaki thawong kaya chatharagli amadi makhoigi asengba identity khangdaba amadi proper documentation tawdabana makoina achoba crime kaya ama chatharakpada mari makhong khangba ngamdana leiri masing thingamdana changlakhiba mitop singna ngasidi Manipur da lamgi mapu osilakpana yellow purup singi identity da achoba singnaba ama oirakle hairi mathaki wafam singasi yenglaga union government na Manipur da leiriba illegal immigrants singi problem asi hana losinaba akan mathabak laukhatpiyu Manipur da National Register of Citizen NRC mapungpana chanahanduna mitop sing masak khangdokpa makhoibu maramda halanbagi thabak lokhatpiyu illegal immigrant ki problem asi hana losindana Manipur da mikok thibagi thabak chathaba achumba khongthang oiroi karigumba mitop masak khangdoktana mikok thibagi thabak chathaba tarabadi national security da singnaba electoral disturbance demographic amasung geopolitical issue kaya thorakani hairakli Churachandpur district ki Thingkhangphai da thokiba lambi gi accident da Kuki gi naha ani Sire hairi laikhidraba sing adudi M Semok village dagi Lunjanthang Khongsai chahi kunmanga apokpa thangkap atopa miyoi adugi mamingna Lanim village dagi Thangtin Pau Lupong chahi kunmanga apokpa Thanglen kawi hairi pawasina makha tana pongdokpada thodok asi ngarang numidang pung 8 khara helakpada thokibani laikhidraba miyoi ani adu motorbike amada thoduna lamka romdagi Thingkhangphai village dagi lambi gi mataida khamduna leiba truck amada thomjinbadagi laikhidabani hairi Majority laina lengak semba ngamdrabadi opposition da MLA kun khaktang piu lengak semge ngamdrabadi MLA phomdagi thadoke haina khundrakpham ACG MLA thoksom lokeshorna phungdokre wafam asi upal thasi upal hinganchi haibat thimda June 13 dagi hogduna Manipur gi mafam kaya da chatuna miyamda paujel pikhiba environmentalist Manikan Mutum okpagi thoramda phongdokhibani mahakna hai Manipur da kumja lisingani kulumdoi me ahumdagi hogduna ngasi phawba chatharakliba irang asina maram oiraga miyamna wana ngaingna rigai cherak asida lamdam asida leiriba BJP ga chaminaba chanminariba party singna lengak ama sembagi khudong chaba leirabasu semba ngamdana leiba asima angakpa phawi hojik opposition da leiriba MLA manga asigi mathakta MLA kun khakta pirabadi tha taruk phawbagi manungda anoba lengak ama semba ngamdrabadi punchi chupagi MLA phomdagi thadoke haiki loinana anoba lengak ama semba ngamdana lamdam asida
president rule thamlibara natraga personal rule la haiba khangba ngamdre amadi Manipur da hojik leiriba phibam masida makadana PR sangtharakpa tarabadi maduda thoklakba afafatagi tekchak pumba hojik leiriba BJP ga chatminariba MLA singna pugadabani lengak ama sembagi majority leiriba MLA singna ngasi phawba afabada miyamda minamduna lagli karamba matamda anongba lengak ama semduna miyam tangdu leitana lehengadage haibadu asengba achumba ama miyamda atuba matamda khanghanba pami hainasu phongdokhi political party marakta ideology da khenaba leirabasu thamoidi lebaki damakta amato oisi haina media gi khuthangda prime minister Narendra Modi na parliament ki nungju mifam mangoinana opposition da paujel pikre ngarangdagi hawduna tha ama chupna pangthokadoriba parliament ki nongju mifam horamdai mangoinana pangthokpa press conference amada prime minister Narendra Modi na mathaki wafam sing asi phongdokpaga loinana haugadoriba nongju mifam asi lebak achigi yamna chaktok chaningai oiba mikup amani haiba wafam su thamki political party singi marakta khenaba lei party kudingmaki magi oiba agenda leijei haibasi ayhak isana su yajaningi party gi interest da aikoi gi marakta wakhal khenarabasu aikoi gi thamoidi lebak asigi interest da lepsi wafam asina chapchana thajaba thamduna lebak asigi chawkhat thorang lebak miyam asigi mapangal kalhannaba amadi miyam ge punsiro phagathangadaba bill kaya ama ngasidagi haugadoriba nongju mifam asida puthoknaba thorang tawri amadi house na mapung phana khanaraba matung bill sing asi pass tawgani masida ikai khumnajiriba MP khudingmakna ningthina khanthaminasi hainasu prime minister Narendra Modi na appeal toki handaki nongju mifam asi yamna mai pakpa mifam ama oigani haibagi thajaba thambaga loinana handak Chathakhre operation sindurna India gi military singi mapangan malemgi lebak singda ubo ngamkhre Pahalgram terror attack ki thodokta malemgi miyamna thamoi sokhi amadi terrorism gi mayokta lepki matam aduda lebak asigi mipum khudingmak amadi political party khudingmakna amato oina Pakistan gi mayokda yaningdaba phongna phongdokhi masigi damak MP sing amadi political party sing khudingmakpu thagatpa phongdokli haiki handaki parliament nongju mifam asida opposition gi maikeidigi operation sindur gi matangda khananaba hawdorokpa wafam lengakna taramna oi opposition gi maikeidagi mifam asida Pahalgram terror attack gi matangda khanabaga loinana Bihar da electoral roll gi matangda special incentive revision gi matangda khananaba wafamsu pukhalakhibani haina asumna phongdokhi Charangnaba thokpadagi nongju mifam ahoba numita marirak yaithokre Pahalgram terror attack amadi Air India kaikibagi thodokta laikhidraba singi mafamda ikai khumnaba utkre parliament ki nongju mifam ahoba numita Lok Sabha gi mifam opposition party gi charangnaba thoktuna tangkak marirak yaithokre ahanba nongju gi mifam hoba mifam asida operation sindur gi matangda khanaba horakpada opposition party Congress SP DMK amadi atei atopa party singi miyoi singna house manungda slogan kaya loksilakpadagi ayuk pung 13 phawba ahanba oina mifam yaithokhi masigi tungda numiyungba matung pung 12 tabada amuk hanna hauki adubu issue asigi matangda member singna speaker tamna changchinduna kholaw kaya lawbadagi charangnaba thoki loinana amukasu numiyungba matung pung 2 phawba house asi yaithokhi ngasigi mifam aduda presiding officer na 0 hour gi matamda MP singna masagi mafamda leinaba kayarak hanna appeal toki Parliamentary Affairs Minister Kiran Rijijuna ngasi numiyungba matung pung 2 tabada Lok Sabha gi Business Advisory Committee gi mifam amasu kauduna khanagadaba agenda singi matangda khanakhre mahana phongdokpada lengakna topic khudingmakta khananaba sem saduna lei adum oinamak opposition party na speaker gi bel manakta changchinduna khongjang changchinba haibasi aranbani Lok Sabha gi deputy speaker nasu Union Defense Minister Rajnath Singh nasu opposition da pukalakpa topic khudikmakna khananaba lengakna sem saduna lei haiduna opposition party na makhatana leptana khongjang changchinkhiba aduna house ki mifam yaithok nabagi maram ama ohele ngasigi ahoba numita house na laikhidraba member Nepal gi mafamda ikai khumnaba utpaga loinana Pahalgram terror attack da laikhidraba sing mafamda ikai khumnaba su utkhi Barak Turel da hi tongduna lakpa miyoi amadagi drug kg 35 hena fagatpa ngamkhre Jiribam district gi Borobekra police station na konba Sabom Phai amadi Chaudhuri Khal gi
ताइनबा मफमदा सिक्योरिटी फोर्ससिंगना बराक तुरेलदा हिदा तोंदुना लाकपा मियोइसिंग चेक तौबदा मियोइ अमदगी मयाई काबा निशा ड्रग केजी 15 हेनबा फागटपा ngamle सिक्योरिटी फोर्सना ड्रग का कोनना फारबा मियोइ अदु असमगी कासार डिस्ट्रिक्ट की रागी खारी दगी मनुंगदा लेबा कर्नाकपुर पार्ट 2 दगी महिर रॉय सही कुंतरुक कौई हाइरी मियोइ अदुदगी बोरा खाव अहुमदा सापोन के चात्रुक तरा तरुकता हापतुना पुरकपा ब्राउन शुगर नि चिंगनाबा ड्रग पुना केजी 10 गा ग्राम मरिपु 33 अमदी अचौबा पैकेट मरीदा पुस चनी यांखैगी मनुंगदा केजी 5 गा ग्राम चनी मरफु रोमगी नार्कोटिक्स एंड साइक्रोटॉपिक सब्सटेंस टैबलेट सिंग यावरंबा थेंगनखिबने इलीगल इमिग्रेंट सिंग हाना खंदोक्तना सेंसस तौकिबा तारबदी मखोइबु इंडिया के लॉ ना यारबा सिटीजन ओइरकनबा अरोनबा थोक्सिलनी हाइना छनजोय अहन थेमना फोंदोखरे महांगना फोंदोकपदा मणिपुरदगी इलीगल इमिग्रेंट सिंग खंदोक्तिबा मखै मिकोक्तिबा यारोय कांगलोन काइना चंगचिनदुना लेख्रबा इलीगल इमिग्रेंट सिंगना हाना खंदोक्तना कमदौना मिकोक्तिबा हौगदोरिबनो मसिना असुंबा सेंसस अमा पुरकपा ngamloi कुंबी एसीगी पुखरी ओलबा लंबी सिंग अथुबा मतमदा सेंबियु लोइनना पीआर लेंगाकी ममांगदा पालंबा लेंगाकना सर्वे तौदुना लोइक्रबा आईडीपी सिंगी मांग ताक्रबा प्रॉपर्टी सिंगी सेनफम मतमदुगी लेंगाकना लेपा सेनफमदा पीगदबनी वाफम सिंग असी कुंबी एसीगी वांगु सबलदा एसी असीगी मियामगा अमसुंग आईडीपी सिंग यावना चथकिबा वाकत मिफम अमदा सरुक यारदुना फोंदोखिबनी मणिपुर के अनौबा चीफ सेक्रेटरी ओइना अपॉइंट तौख्रबा पुनीत कुमार गोयल ngasiदगी सेक्रेटरीट चार्ज पुबा हौख्रे हाइना ऑफिशियल स्टेटमेंट अमना हाइरी पावसिन मखताना ऑल सेक्रेटरीट बिल्डिंग दा पांगथोकिबा अचंबा थौरम अमदा चीफ सेक्रेटरी पुनीत कुमार गोयलना हानगी चीफ सेक्रेटरी ओरंबा प्रशांत कुमार सिंहदगी चार्ज शीट अदु लौहौखिबनी थौरम अदुदा सरुक याखिबा सीनियर ऑफिशियल सिंह अमदी डिपार्टमेंट की हेड सिंहना पीके सिंहना मणिपुर की चीफ सेक्रेटरी ओइरिंगै मतमदा कथोकपगा लोइनना होनारंखिबा कया अदुगिदमक्ता थागतपा फोंदोकी लोइनना अनौबा चीफ सेक्रेटरी ओइना लाख्रबा पुनीत कुमार गोयलबुसु हराउ तयामना ओखी ऑर्डर की मतुंग इना मणिपुर की अनौबा चीफ सेक्रेटरी ओइना लाख्रबा पुनीत कुमार गोयल महाकी सर्विस तगी पोथाबगी मतम मथंग चही 2023 की अगस्त 38 फाउबा मणिपुर चीफ सेक्रेटरी ओइना लैगनी हाइरी 1993 बेस एक्जिम्यूटिव ऑफिसर असी मणिपुर के अनौबा चीफ सेक्रेटरी ओइना चार्ज पुनबुगिदमक ngarang इम्फाल दा लाखिबनी लोइनना महांगना इम्फाल दा थोंगलकिबा अदुदा मणिपुर की मरु ओइबा सरकार की कमिश्नर होम अशोक कुमार ना लीड तौदुना मणिपुर दा हराउ तयामना ओखी पुनीत कुमार गोयल 1963 की अगस्त दिल्ली दा पोखी महांगना हौकिबा चही कयागी मतम असिदा गोवा की चीफ सेक्रेटरी ओइना मरु ओइबा थौ कया पुरमखी हाइरी पुनीत कुमार पनबा याबदी हौकिबा जुलाई 13 दा अपॉइंटमेंट कमिटी ऑफ द कैबिनेट एसीसी ना मणिपुर की चीफ सेक्रेटरी ओइना अपॉइंट तौरखिबनी अदुगा मणिपुर दा चही अनि हेना चीफ सेक्रेटरी ओइना थौ पुरकिबा पीके सिंहना महाकी थबक थौरमदा पेनिंगै ओइदबदगी नेशनल कमीशन फॉर शेड्यूल ट्राइब की सेक्रेटरी ओइना पोस्टिंग पीखिबनी मखा तारकपा अरोइबा पावदा 2019 दा लेंगाकना अपॉइंटमेंट पीखिबा लेक्चर सिंह असी फावबा रेगुलाइजेशन की प्रोसेस मपुंग फाना लोइसिंदना लैबा रेगुलर पे पीदबगी मायोक्ता तोंगान तोंगानबा हायर सेकेंडरी स्कूल सिंगदा थबक तौरिबा ओजा सिंह ngarangdagi hauraga tha asigi 13 फावबा पेन डाउन की खोंजंग चंगसिनबा हौख्रे ओजा सिंह खोंजंग चंगसिनबा हौखिबा असिना क्लास 11 अमसुंग 12 तम्मिबा माहिरोइ सिंह लाइरिक तंबा फंगदबगी फिबमदा लैरे टीजी हायर सेकेंडरी की ओइना बैच असिदा चंगलकिबा लेक्चर यांखैगा मरीना ngasiदagi पेन डाउन की खोंजंग चंगसिनबा हौबदगी माहिरोइ सिंह लाइरिक तंबा फंगकिदबनी क्लासरूम अयाम्बा इहांग हांगबगा लोइनना माहिरोइ सिंह क्लासरूम मपानदा लैनकी खोंजंग असिगी मतंगदा स्कूल असिगी बायोलॉजी सब्जेक्ट की ओजा नुपी अमना फोंदोरकपदा मणिपुर पुंबगी ओइना ओजा 403 कुमजा 2019 दा कॉन्ट्रैक्ट बेसिस दा खनखी मसिगी मतुंग कुमजा 2019 की अगस्त 9 दा रेगुलर तारे हाइना नोटिस थोकी अदुबु रेगुलर तारे हाइरबसु ngasi फावबा रेगुलर पे पीदना लैरी महान मकाताना फोंदोकपदा ओजा सिंगना तक्सिनबदगी कॉन्ट्रैक्ट बेसिस की तलब ओइना था 18 की सेंबम
phangba laikre adubu makha tana talab pidana lagle hiram asida lengak amadi mari lainaba authority da kayarak hajarabasu ngasi phawba thabakta onthokdana leiri khongjang asina mahiroi singi academic ta yamna chauna sogali haiba oja singsu khangdabadi natte maram aduna oja amadi mahiroi singna thengnariba awaba sing ubiduna oja singna taliba demand sing asi lengangna pitokbiyu haiki khongjang asina Imphal East ki Pungdong Bamda Laiba Lamlai Higher Secondary School ki oinasu class 11 amasung 12 ki mahiroi sing mahi tamba phangdabagi pibam amada leire oja sing ki khongjang asigi matangda school asigi principal Chalam Mamtana phongdorokpada oja sing pen down khongjang changsinba ngasidagi haukiba asina school asigi class 11 ki mahiroi chani yankai amasung 12 ki mahiroi chani kun mahi tamba phangdabagi pibamda leire haiba wafam thamlakli school asigi political science ki lecture Khaidem Prasantana phongdorokpada lecture sing asina chathariba pen down strike asi ngasidagi hauraga tang kuntaruk phawba changsingani oja singi service condition asi sokmanbadagi upai leitaduna khongjang asi changsinbani haiba wafam su thamlaki oja sing ngasidagi pen down strike changsingiba asina Mami Iboton Sana Higher Secondary School, More Higher Secondary School, Langmaidong Higher Secondary School, Chawyaima Higher Secondary School, Wangoi Higher Secondary School, Moirang Multipurpose Higher Secondary School na singbasing asida chauna mami takhi.